State asida COVID ki anova variant JN1 gi case amata thengnaba leitri Sasi Kumar. State asida COVID-19 gi anova variant JN1 gi case amata thengnaba leitri Health Department gi maikhe anova COVID-19 gi barrel asiga mari lenana lakulakpa section tharang sing laukhatli haina Health Services ki Director Dr. K. H. Sasi Kumar mangangna thamlakli. Health Directorate ki conference hall da pangthopa paumi singa unabada Director asina India yauna malem gi oina COVID-19 gi anova variant JN1 gi anova case hengalakliba asigi matangda Manipur lenga amadi Health Department na mikup nahom singna leiri paket payaba section thaurang singi oiba thabak thauram kaya pakatli anova variant asi anaba miyai amadagi nadaba miyai amada sandokpa ngambagi chang asi sada marfu taruk oirabasu anaba chani gi manungda miyai ama hospitalized tawi masagi anaba leitaba lonena COVID-19 gi laina laichit ka mari lenaba section thaurang singning tina lokhatlabadi mi painingai oide mahagna makha taraduna haibada COVID-19 gi anobo variant gi layong asi mamangi COVID-19 gi layong ga adumok manai adubu study kharada naton phunduna manam phaudaba amadi chil leithai haiba wafam thengnei anobo variant asisu RAT test kit na detect toba ngammi lanana state asida lediba testing machinery sing asina anobo variant asi test tobada yamna laina ngamgani anoba laina asigi section thaurang oina Imphal International Airport ta akanaba doctor gi team ama thambagai mathakta mau ISBT kaithel manbi jiribamda doctor singi team sing alert oina laina nabagidamak khangankhre hairi Kuki khulai paiba singna yangang popi amadi tronglawbida nomai kapsilakre ngarang ayuk yangang popi police station na konba mafam singda khulai matik chana paiba kuki militant singna maitei khul singda nomai kapsilakpada khul ngakpa singa akanba mongda nomai kapna khre amoromda ngarang numidang pung 10 rom taba matamda tronglawbi khulda kuki militant singna khul ngakpa masung IRB gi apunba kangbu amaga akanba mongda nomai kapna khre kuki singna nomai kapsilakpa aduda Central Force singdi kumhaigum yengduna leiki hairi ngarang ayuk pung 10 makhairom tarakpa matamda Imphal East District ki lamlai kendra gi manung channa leiba yangang popi police station gi manung chanba yangang popi santi khongbal thamna popi sana sabi amadi sabungkho khunauda afuba makhal gi khulai paiba kuki militant singna yangang popi uyokching thamna popi uyokching amadi sana sabi gi chingthaktagi akanba mongda nomai kapsilakre nomai kapsilakba aduda khul ngakliba singnasu handuna nakal anigi marakta akanba mongda khut thokna Fresh na fangbo paugi matung ina nomai kamna bagi thaudok aduda yangang popi amadi thamna popi de lediba yum singda nongoi maru kya marum pankhi adum oinamak mi asok apandi yaukhide makha tarakpada Jat Regiment BSF CRPF amadi Manipur Police ki apunba khutwu amana kuki singna nomai kablikhiba singi mafam aduda thiba humbagi thabak chatakhi operation adu chathadringe ki mangoina na kuki singna leramba bunker sing adu loina lokthok lamle amata leiramdre maram aduna mi phami pun amadi khusu khulai amata fagat pangam kide nakal amoromda ngarang numidang pung 10 rom tabada tronglawbi maningda kuki khuldagi kuki militant singna akan mamongda nomai kapsilakre adubu tronglawbi high canada lediba Central Force ki person singna yengduna leibadagi khoisaungnaraba khulngakpa sing amadi IRB gi person singna handuna nomai kapki nakal anigi marakta pung amorom nomai kapna ki thodok aduda nakal anigi marakta aso apan gi pau phangde panba yabadi thangjing chinga thangnaba BSF amadi CRPF ki person singsu leiribani thodok adugi matangda mafam adugi khunja singna phongdorakpada kuki singna maitei khul singda toine nomai kapsinduna landarak labasu Central Force ki person singna kuki khulai paiba sing asigi mathakta excel amata lokotana leiba asi laibak thibani haina fendaba phongdorakli MLA Santina inmen amagi mangak pairaga ilui haibagi wahogda irang haurakre moirangda curfew thamjinkre moirang kendragi MLA Santina relief camp ta leiba inmen amagi mangak sampaiduna ilui haibagi wahogda miyamna irang haukre thodok asi ngasi ayupung 12 rom taba matamda thokibani relief camp ta leiba miyai sing adu MLA Santina phui haiduna mafum adudagi miyam MLA gi yumda thomjinduna asoba irang ama haurakhi irang thokpagi pau phangbadagi mafum aduda
Bisnupur District Police ki makok thongba police officer sing sangsinduna phibum adu laksinaba honaki thodok asi thokraba matung Bisnupur District ki DC na Moirangda curfew thamjinkhre thodok asiga mari lenena kunja amana phongdokibada miyamgi thogal tawgani haina thorokpa MLA amana misam amada ngak paiduna inbagi thong asi laibak thibani asigumba thabak asi matungda amuk hana tawbiganu haiduna phongdorakli Tingkai Khunokda bom pokhaibada ama sokle Kangpokpi District ki New Kaithelmanbi Police Station na konba Tingkai Khunokda ngarang ayuk bom ama pokhaibada Nepali ama tamthina sokle bom pokhaibagi thodok adu ngarang ayuk pung nipal khara helakpa matamda thokhibani bom pokhaiba adu da sokleba miyai adudi Imphal West District ki Sar Hazari dagi haujikna kuki singna ai gazang haina khangnaba Tingkai Khunokda senduna leiba Ramesh Battarai chahi 37 apopa Man Bahadur Battarai ni hari bom pokhaiba aduda Ramesh ki hakchani mafum kiyada bom machena panduna soklaba Ramesh hauzik Rems Hospital na laikatnari amaromda bom pokhaiba gi area adusu New Kaithelmanbi police amadi mapan amadi Manga suba jiagi apunba tim sing laktuna yengsin kibaga lona case ama lokatuna bom pokhaiba adugi matangda thigatpa hokre Sasinaba Aadhaar card paiduna Imphal tamna lakpi kuki nupi arambaina police ta sinakhre Sasinaba Aadhaar card paiduna Imphal tamna lakhibi kuki nupi ama arambai tengol na tek ta kaidana police ta khusinakhre Arambai tengol na police ta khusinakhibi kuki nupi adu chahi 33 rom surabi leimakhongdagi kimneling kipjenni kimnelhing haribi kuki nupi asi Ponila Tangkhul date of birth 02031980 oiba Sandel district ki Tangkhul village to haina thajaba sasinaba Aadhaar card number 785494695541 oiba ama paidana tata winger amada tongduna lakhibani nupi asi arambai tengol yaskul wangkhai unit 19 na thengnabada Imphal East District Police attack ta kaidana khusinnakhibani khusinaba adada arambai tengol di nupi angang singda khud thade haibu wafam unit asigi maike dagi phongdorakli Matamatamgi oiba ipau update singadamak miyamna channel asibu like comment subscribe tawbiramo